ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯃꯩ ꯆꯥꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯐꯤꯅ ꯃꯨꯊꯠꯄ ꯑꯃꯁꯨꯡ ꯐꯤ ꯌꯥꯎꯗꯕꯤꯗ ꯀꯃꯥꯏꯅ ꯃꯨꯊꯠꯇꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯦ ꯊꯥꯔꯅꯤ ꯁꯤꯅꯤ ꯊꯥꯔꯦ ꯆꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯛꯄꯗ ꯉꯥꯏꯗꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯀꯔꯤꯝ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯗ ꯇꯞ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯃꯨꯊꯠꯄꯗꯣ ꯑꯗꯨꯝ ꯃꯨꯊꯠꯄꯤꯌꯨ 시제 버너니까 자기가 라프도 봐. 맞지? 라프도 이해되네. 이게 뭐 그냥 이해돼. 그거는 뭐 마음 버전도 봐. 만약에 봐. 자기가 떠오르는 게 잘해 봐. 나 리굴더 부터 quite business. Quite the power what the regulars there. When a mic is chopped over the mind of the sea, might not be one ever. You do quite enough, Pavadi, you will do the October ship over like that. But do the five young Halukusham Pajay, five line of Taruga, stop us humbling. My home on the five only 2 minutes, 5 minutes, chocolate never. Harry Pochidi, I am a woman like never. ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯦꯇꯔ ꯑꯣꯐ ꯇꯧꯅꯕ ꯍꯣꯠꯅ ꯇꯥꯔꯦ ꯉꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯉꯝꯗ꯭ꯔꯦꯗꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯈꯪꯗꯦ ꯐꯤ ꯈꯪꯗꯦ ꯏꯁꯤꯡ ꯆꯣꯠꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯣꯛꯁꯤꯖꯦꯟ ꯆꯪꯗꯅꯕꯅꯤ ꯑꯩꯈꯣꯏꯅ ꯃꯩ ꯃꯨꯊꯠꯄ ꯃꯩ ꯀꯟꯕ ꯍꯥꯏꯁꯦ ꯊꯧꯅꯥ ꯑꯃ ꯆꯪꯏ ꯑꯩꯈꯣꯏꯅ ꯃꯩ ꯀꯤꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯑꯒ ꯏꯁꯥꯗꯩ ꯍꯧꯗꯣꯛ ꯁꯨꯝꯗꯩ ꯍꯧ ꯌꯥꯗꯦ ꯏꯁꯥꯗꯩ ꯍꯧꯗꯣꯛ ꯑꯩ ꯑꯃꯨꯛ ꯇꯥꯛꯆꯒꯦꯕꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯤꯀꯣ ꯁꯤꯖꯟ ꯀꯠ ꯇꯧꯗꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯁꯤꯗ ꯄꯥꯏꯔꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯃꯊꯛꯁꯦ ꯍꯥꯟꯅ ꯆꯤꯛꯅꯕ ꯁꯤ ꯄꯣꯠꯁꯦ ꯃꯊꯛꯅꯕ ꯁꯤꯗ ꯁꯤ ꯆꯪꯗꯅꯕ ꯁꯤꯖꯟ ꯆꯪꯗꯅꯕ ꯑꯗꯨꯒꯨꯝꯕ ꯀꯥꯟꯗ ꯇꯧꯕꯤꯔꯒ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤ ꯃꯆꯤꯟꯁꯤꯗ ꯒ꯭ꯌꯥꯁꯁꯤ ꯃꯩ ꯍꯧꯔꯤꯅꯤ ꯒ꯭ꯌꯥꯁ ꯁꯨꯝ ꯄꯣꯈꯥꯏꯔꯣꯏ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡ ꯁꯥꯏꯁꯤꯗꯅꯦ ꯃꯩ ꯌꯥꯝ ꯀꯟ ꯆꯥꯡꯗ ꯃꯉꯣꯟꯗ ꯍꯤꯠ ꯄꯤꯔꯒ ꯄꯣꯈꯥꯏꯒꯅꯦꯕ ꯑꯗꯨꯅ ꯄꯣꯈꯥꯏꯕꯒꯤ ꯆꯥꯡ ꯌꯥꯝ ꯅꯦꯝꯒꯅꯤ ꯃꯆꯤꯟꯗ ꯃꯩ ꯊꯣꯛꯏꯉꯩ ꯍꯥꯟꯅꯗꯤ ꯒ꯭ꯌꯥꯁ ꯍꯥꯏꯅ ꯃꯩ ꯆꯥꯛꯄꯁꯦ ꯌꯥꯝ ꯀꯤꯅꯗꯅ ꯄꯨꯊꯣꯛꯑꯒ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯒ꯭ꯌꯥꯁꯇ ꯁꯣꯛ ꯊꯝꯅꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯗꯨ ꯇꯧꯅꯗ꯭ꯔꯦ ꯒ꯭ꯌꯥꯁ ꯃꯥꯡꯗ ꯁꯔꯨꯛ ꯍꯥꯏꯅ ꯑꯃꯨꯛ ꯅꯧꯅ ꯁꯤꯖꯤꯟꯅ ꯌꯥꯕ ꯄꯣꯠ ꯍꯥꯏꯅꯀꯣ ꯔꯤꯒꯨꯂꯦꯇꯔ ꯑꯐꯕ ꯄꯥꯟꯕꯤꯌꯨ ꯔꯤꯒꯨꯂꯦꯇꯔꯅ ꯈꯔ ꯍꯣꯡꯕ ꯄꯥꯟꯕꯤꯒꯅꯨ ꯁꯦꯡꯅ ꯑꯆꯥꯕ ꯐ꯭ꯌꯨꯁ ꯍꯥꯞꯄꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯩꯗ ꯔꯥꯏꯁ ꯀꯨꯀꯔ ꯊꯣꯡꯉꯦ ꯐ꯭ꯔꯤꯖꯁꯨ ꯁꯤꯖꯤꯟꯅꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯨ ꯁꯤꯖꯤꯟꯅꯔꯦ ꯑꯥꯏꯔꯟꯁꯨ ꯁꯤꯖꯤꯟꯅꯔꯦ 인덕션도 시나래 피우스 맞아 안 빠져 로도 로바는 감리마 이거 딱 따라마다 한다 따라 땅 작업 시절에 내 따라도 자로 딱 간다면 손 먹어 야도 뭐 가라 손만 들어가 가이다 이따 지게 맞으냐 어디나 실링 맞다 갈리자 거기 가베 좀 막하고 야 하다 뭐 고기가 나와야 뭐이도나 속이만 되게 좀 되는 거 아니에요 매우 남고 거보다 어디나 야름까지 섹션 마된 더블 이제
prevention is better than cure ဟာဘုံလေးမန်ကြောင်းတော့ injection ပဲလို့အကိုင်းနာလူ before you leave ကကျုံတဲ့တာဝန်တော့ညင်သွားတယ်ပါအဲ့ဒါဒီကျုံနဲ့စီလောထားတဲ့အဲ့တာဝန်တော့တင်ကောင်များတယ်မကဒီအဲ့တင်ကောင်တို့မများယူရနေပါသူကကျုံတဲ့တာဝန်ညင်တော့我这能个是弄得干嘞，啊，都说是这。这会呢，这会呢，还比到我不到我都该到多少呢？ lingo wat pine ba lingo ni man mai ko do tingin man ngamo ya ba ya silinda ki ko je simal ya silinda ki simal